TENGNOUPAL district ki LEITHAO AMASUNG MOLTHAM KHUL ANIGI MARAK THOKHIBA LAIBAK THIBA THOUDOK AMADA THAWAINA PONTHA PIKHRABA Athouba 12 ki Kumon Thouramga Loinana Ningshing Khuvam Maikhum Hangdokpagi Thouram ama ngasi Athouba SHING YATAPHAM OIRIBA ANDRO KHUNOU TORONGTHEL KAMU KOIRENG integrity park to Pangthokkhre Miyoi lising kayana Athouba 12 asigi mafamda haikat lekat tambana maru oiba saktam oikiba Thouram aduga mari leinana Athouba 12 Ningshing Thouram lupki convener livestream ningthona hai mamang chahida thokhiba laibak thiba thodok aduda ireibak iramdam asigidamak thawaina pontha PIKHRABA Athouba 12 ningsing ba oina Thouram asi pangthokpani lup asina sinduna chahi khudingi Thouram asi miyamga loinana leptana pangthokani Athouba singi aroiba yatafam oiriba Ningshing Khuvam asi hena masak thokpa mafam ama oina semgatnaba hotnabada miyamna mateng pangbiu Khuvam asigi hauchik oiriba phibam asi yaunaba semgatpada amadi Thouram asi pangthoknaba hotnabada selgi pangalgi amadi pochegi mateng panglakiba sing amadi ngasi pangthokliba Thouram asida saruk yaduna mapung faba Thouram ama oihemkiba singda lup asina tawbima khangba utti hainasu mahakna makha taki Thouram asi haukiba sahi 2023 ki December ki poda lekidaba Athouba 12 ki Kumon Thouram Maikhum Hangdokpagi Thouram ni asi lakpiriba lamdamdagi lakpiriba marapaibi club nahawan singbu Athouba 12 gi Ningshing Khuvam lupna hana thagatpa likai kumaba utsari loinana tangdu laita daraba ngasi gi Manipur gi waraba tagasda mayamna punbagi wakhalon andagi santi gi wakhalon da punna chapnasi haibagi santi gi paujengga santi gi paujen ga loinana ngasi gi Athouba 12 gi Maikhum Hangdokpagi Thouram asi andogi Torongthel KOIRENG da pangthokchabani mayam punna mangna lapagida mukta Athouba 12 gi committee gi lumna hana kai punna bukjari amasung kuknon jeri makha tarakpada ngasi Maikhum Hangdokpagi Thouram si mayam gi mamangda koina Maikhum hangdokjari adubu koina ram Athouba Manipur gi warimu oina bidamakta Athouba 12 gi committee na honajabadagi Manipur miyamna mateng pangpirakpasingna si sibuk saba ngamdari adubu makhatana mayamgi sojok pangpiragadi Athouba integrity park ama sagatnabagi andamadu Athouba 12 gi ningsing lupna jetna wakhal leijari haina thamjari press ki media gi thong